Manipurda President's Rule Lerekpa Chahi Mapung Fajilakadore, Mamang Chahi February Tarahumdu the Gilerekpani, February Taranitoida Chahi Machapchan Mapung Pargani, Sri Nongtomum Biren Singna, Chief Minister Gipam Tado Kibadagi, Shenterna, Constitution Piba Sakti Singi Makada, Manipur Legislative Assembly Bu, Suspended Animation the Thamlaga, President's Rule Thamlakibani. Constitution Gimatung Ina, State Amada, President's Rule Thambagi, Presidential Proclamation Si, Tha Anigi Manungda, Parliament ki ayab lawgadabani. Mamang sahi ki February 13 da thokiba Manipur da President's Rule thambagi Presidential Proclamation adusu Proclamation thokpa numita ki paraga tha ani ki manungda Parliament ki ayab lawki. Sri Nongthomam Biren Singna February 9 da Chief Minister ki pham thadokraba matung da thokiba Manipur da President's Rule thambagi Presidential Proclamation adu April tang ani amasung ahum gi lonaba ahing pung ani minute kunthra tarukta Lok Sabha na aduga April ahum amasung mari gi lonaba ahing pung ahum minute yankai nipan dana Rajya Sabha na ayaba pikibani. Lok Sabha amasung Rajya Sabha animak na ayaba pikibaga loinana President's Rule si tha taruki oina haibadi August 12 phawgi oina chanakibani. Hairiba matam adugi manungda atopa thorang amata lokhatpa leitabana makha tana tha taruk amaga somuk sangdoktuna lakpani. Mamang sahi July 13 da Lok Sabha na aduga August 5 da Rajya Sabha na pass tawkiba resolution amana President's Rule si makha tana tha taruk amaga amuk sangdoktuna laklibani. Manipur da President's Rule thambasi mamang sahi February 12 dagi thamlukliba asina 13 rak shubani. Masigi manungda ahumlakna statehood phangdringegi mamangda aduga nipalakna statehood phanglaba matungdani. Ihan hana President's Rule thamkibasina English Singamasapan Humputaret ki January tang tara nithoidani. Sahi adugi March taramapan phawbu laiki. President's Rule adu political gi oiba charang na bathoktuna government semangamdabadagi thamkibani. Handak thamliba asigi hek mamanga thamkiba aduna English ngani amagi June ani dagi English ngani ani gi March taruk phawbani. Manipur da khwaidigi sangna President's Rule thambasi English ngani amagi June tha hogulakpadagi English ngani anigi March tha hogulakpo phawu thamkiba aduna oiri. Government na Assembly da thajabaki vote lawbada maithibadagi thamlakiba President's Rule adu ahanbada Assembly muthattana haibadi Assembly bu suspended animation da thamlaga thamlakibani. President's Rule thamba tha kharagi tungda Assembly pumut muthatkibani. Matam sangduktuna President's Rule thamlaklaba matung English ngani anida nipan subu Manipur Legislative Assembly election pangtuktuna state asida amuk hanna popular government lairakibani. Madugi matungda mapan suba, tara suba, taramathoy suba masung taranithoy suba Manipur Legislative Assembly election sing matam kaidana pangthokre. English ngani kunithoida election pangtoktuna taranithoy suba Manipur Legislative Assembly samkiba sahi ahumgi matungda Sri Nongthomam Biren Singna Chief Minister gi pham thadokibadagi state asida taramathoirak suba oina President's Rule lakibani. Hojik miyamna hangnariba wahangna President Rule si kayam kuina thamgadabano lairiba taranithoi suba Manipur Legislative Assembly asigi tam loiba phawba natraga tam loiraba matung phawba adum thamgadoribara haibashini. President's Rule si sahi amadagi henna sangthana thamba yade karigumbada emergency lauktoktuna chatnaba lairaba amasung Election Commission of India na election pangthokpa yabagi phibam laite haina certified tawbu lairagadi sahi amagi matungda su adum sangdokpa yai. Hojimaki oina emergency lauktoktuna chatnabagi wafam laitri. Election Commission na certified tawba natraga tawdabagi wafam su hojimaki oina thoidokpa mathau tadri. Maramdi Manipur Legislative Assembly asi hojik phawbugi oina pumut muthatpa laitri. Matam kharagi oina mathau tahundana thammani. Karigumba Assembly pumut muthalaga thamba President's Rule oiragadi sangdokpada tangai fadana Election Commission of India gi wa tabagi mathau tagadabani. Amabu oirabasu President's Rule si makhatana sangdokpa natraga sangdoktabagi matangda February 13 gi mamangda warep ama lawdabadi yaroi dori. Karigumba makhatana amukasu sangdokki hairagana lakliba February 13 gi mamangda state of emergency laire haina President na laukthokpa amasung President ki laukthok warol adu Parliament na ayaba piba ama tangai fadana changli. Sangdokloi hairagana popular government samhanba tabani. Parliament ki handaki budget session si hayeng tang kunipan dagi hauraga lakliba April ani phawu phamgadabani. Ahanba tangka ki oina January kunipan dagi February 13 phawu phamlaga ani shuba tangkakna March 9 dagi April ani phawu phamgadabani. Hojik center da lairiba option si February 13 gi mamangda state of emergency lauktoklaga makhatana President's Rule sangdokpa natraga popular government ama samanbani. BJP na maru oina BJP gi MLA singna thajanaribasi February 13 gi mamangda
popular government ama soidana semhalakani haibashini adubu president's rule sangdoktaba natraga popular government semdabagi wafamsi lakliba tang 13 fawbugi manungdadi laikhai ama soidana taragani